Yeng tabiriba mayam punamapu movie recap Manipurna taramna okseri ngasi amu anoba film ama pudran laksare film asigi wari gasi dragon amagi wari ni hazik phare mayam wari gasi mayam punna amu taminarasi khungang amada kendrik koba angang nupa macha ama lerame mahaki mayamba ama sulerame aduga mahan angang oiringai matam aduda makhoina leiriba khungang aduda dragon amana attack toroklame adudagi mahaki parents sing adu mafam aduda sikhirame adudagi mapaduna sidringai aduda Kendrick mayamba aduda manaunupa adubu sinarami habadi nangna manaunupa asibu cheksinna chaudri phawa yokadabani haidana sinarami adugi matungda mahaki mayamba sina mabu sinarami aduga Kendrick asina tumna lengi matamda mahaki mamangda dragon ama urami aduga mana mamit khangpang panglaklami adugi matam aduda mahaki mayamba aduna jangalomda dragon na attack tawduna nupa ama yamna thina soklami adubu mana kanbiduna thangduna mahaki mayumda poraklami adubu magi mayumda ma nupa asibu kannabagidamagta kanna honajarami adubu nupa adu kanba ngamdabida mafam aduda sikhirami adugi matungda numindangda Kendrick mayam aduna magi thang adubu kanna phenglami adugi tanja aduda magi khungang aduda dragon ama laktuna amu attack toroklami aduda magi mayam aduna dragon adubu ga mai dabida magi manau nupa adubu hairami ibani mafam asi thadokduna puduna kadaidino ma chatlasi natragadina haiduna mana mayam padabu purami maramdi mahaki mapana mabu kanbinabagidamagta hairambani mana manau padabu kannabagidamagta atopa mafam amada puduna mana mai thadana thanami habadi dragon asi any mai natragana light sing asida sangba ngamde makoina attack tawba ngamnamde adugi matungna mana manau pada hairami aina nangma mafam asida dragon dagi kannabagidamagta puroklimani maramdi aina ai ipada aina promise tawi aina nangbu senagani haidana adugi matungna makoi ni tumkhra matungda mikra phangdorokpada mi atopa kharana makoi da attack toroklami adubu ediki mayamba se aduki matik masama uphaba phunaba haiba nupa ama oirami aduna mahana mongonde attack torokliba leader adubu pharami aduga magi mangak samda thang adu thamduna atai nupa kangu sing aduda magi thang sing adu makhada thadana ba hairami adugi matungda mabu inthoklami ngasai nupa leader aduna hairai akhoi tasengna nongoinda attack tawba lakpa nate ngasida mafam masida mai hoba sida dragon attack tawre haiduna akhoi dragon hunter ni hairami aduda iriki mayambana su hairami akhoi su dragon gi hunter ni dragon bu phaba thiba misak amani habadegi makhoi group aduda makhoi animak pulami aduga mafam amada dragon adubu thiba punna chatminarami aduda Kendrick mayambuduna makhoi ase west side lomda chatkani hairami aduda Nethanna su makoi gi matung inaduna mai kangku sing adubu puduna chatlami aduda Nethan gi team dagi nupa ama khana Nethan da hairami akhoina Enrique mayambadagi karigi magi haibengi matung ina magi matung inna ga dobuno kanana khangni masi phattaba mi ma oiramdagadi haina man hairami aduda Nethan hairami ainadi masi adumaina phattaba oiramni haibasi thajade maramni nangna ngasai yengba natra akhoi mayam asiga maga phunaba matamda mana akhoi mayambu yamna laina Pudat piramida aduna dragon asi thibida mana akhoi mateng pangani hairam adugi matungda makhoi numidang ama mafam amada phamdana chana thaknaba sindana phamdana wari sanarami aduda Nethan gi group tagi khwaidagi masa phaba yamna kanba nupa amaga Kendrick tuga wari watai sanaduna lerami aduga makhoi ani asima friendship oikirami aduga Kendrick na mangonda magi matangda wari lirami aduga nakan amadana mu Kendrick ki mayamba aduna Nethan ga phamduna karom nakanda chatsike hajuna makhoi map ama puthukna wari watai sanarami Nethan gi group tegi nupa ani khakna punduna atopa nupa amabu lakna duna karimnarami aduda Nethan gi friend aduna makhoi anibu khamlami aduga hairami asumna amu hanna mi bu karimna beganu gaiguma mathangda nakhoi ani na asumna tawragadi aina nakhoi ani mumpham asida loisingani haina hairami Jingna sum lakpada lambi duda jadu mantra sanabagi karigumba posa khara thengnarami maduda makhoina masibu karino haijna yengnengai marak duda masak khangdaba PMU ba setpa kangu khara laktuna makhoida attack toroklami adubu ahar madadi madubu makhoina sulaman khumduna makhoi su kanna habadi lagliba magoida attack torokliba marks upa misak sing aduda makhoi su kanna phurami adubu kona ladni makhoina ngamsilaklami aduda ngasai masai yamna phaba thani marakta yawba nupa adu mahaki mamit ka adu karigumba ma tawre e masi mongonda power ma yawba gi type ta dragon gi type ta mongonda tawre aduga mana mi sing adubu mathang amamamtang oina loina phudatlami adugi matunda mayam adubu mana loina mafam aduda hatoklami
ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯊꯪ ꯁꯨꯝ ꯐꯨꯔꯛꯄꯗꯨꯗ ꯀꯦꯟꯗ꯭ꯔꯤꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯄꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯥ ꯇꯞꯅ ꯈꯔ ꯍꯥꯏꯕꯗꯤ ꯇꯞꯊꯔꯛꯏ ꯃꯔꯝꯗꯤ ꯃꯥ ꯀꯦꯟꯗ꯭रिꯛ ꯑꯗꯨ ꯑꯣꯏꯔꯛꯄꯗꯒꯤ ꯈꯔ ꯇꯞꯊꯔꯛꯂꯝꯃꯤ ꯑꯗꯨꯗ ꯀꯦꯟꯗ꯭ꯔꯤꯛꯀꯤ ꯃꯌꯥꯝꯕꯗꯨꯅ ꯄꯥꯈꯠꯈꯤꯗꯅ ꯆꯦꯟꯁꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯦꯟꯗ꯭ꯔꯤꯛꯄꯨ ꯄꯨꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯅꯦꯊꯟꯒꯤ ꯒ꯭ꯔꯨꯞꯀꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯕꯨꯁꯨ ꯍꯥꯠꯀꯦ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯦ ꯑꯗꯨꯅ ꯃꯥꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯀꯦꯟꯗ꯭ꯔꯤꯛꯅꯗꯤ ꯃꯁꯤꯕꯨ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯐꯕꯅꯤ ꯍꯥꯏꯅ ꯃꯥꯕꯨ ꯊꯥꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯌꯥꯝꯕꯅꯗꯤ ꯊꯥꯖꯔꯝꯗꯦ ꯑꯗꯨꯗꯒꯤ ꯃꯥꯅ ꯅꯦꯊꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯀꯩꯒꯨꯝꯕ ꯃꯁꯛ ꯑꯁꯤ ꯅꯨꯄꯥ ꯑꯁꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯗꯅ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯩꯒꯤ ꯃꯤꯅꯤ ꯑꯗꯨꯅ ꯃꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯆꯠꯂꯣꯏ ꯑꯗꯨꯅ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯆꯠꯈꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯀꯦꯟꯗ꯭ꯔꯤꯛꯀꯤ ꯃꯌꯥꯝꯕꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯀꯦꯟꯗ꯭ꯔꯤꯛꯀꯤ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯣꯊꯥꯔ ꯂꯩꯔꯒꯗꯤ ꯑꯇꯣꯞꯄ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯊꯥꯗꯕꯤꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯗ ꯈꯪꯍꯧꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯃꯕꯨ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯎꯝꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯔ ꯂꯥꯞꯅ ꯄꯨꯔꯒ ꯃꯥꯕꯨ ꯂꯪꯊꯣꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯁꯣꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯥꯕꯨ ꯊꯥꯡꯒꯠꯇꯨꯅ ꯃꯅꯥꯛ ꯅꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯑꯁꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯂꯥꯌꯦꯡꯕꯁꯨ ꯍꯩ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯖꯥꯗꯨꯒꯨꯝꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯁꯨ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯦꯛꯇꯨꯅ ꯑꯁꯣꯛꯄ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯦꯟꯗ꯭ꯔꯤꯛꯀꯤ ꯃꯌꯥꯝꯕ ꯑꯗꯨꯁꯨ ꯈꯔ ꯁꯣꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨꯗꯁꯨ ꯅꯦꯊꯟꯒꯤ ꯒ꯭ꯔꯨꯞꯇꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯕꯗꯨꯅ ꯍꯤꯗꯥꯛ ꯇꯩꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯀꯦꯟꯗ꯭ꯔꯤꯛꯁꯨ ꯃꯍꯥꯛꯄꯨ ꯐꯨꯅꯕ ꯇꯝꯕꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯅꯦꯊꯟꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯨꯅꯕ ꯇꯝꯕꯤꯔꯝꯃꯤ ꯑꯗꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯦꯟꯗ꯭ꯔꯤꯛꯀꯤ ꯃꯌꯥꯝꯕꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯅꯦꯊꯟꯒꯤ ꯀꯥꯡꯕꯨꯗ ꯍꯥꯏꯗꯤ ꯃꯥꯕꯨ ꯐꯨꯅꯕ ꯃꯅꯥꯎꯄꯥꯕꯨ ꯐꯨꯅꯕ ꯇꯝꯕꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯗ ꯀꯦꯟꯗ꯭ꯔꯤꯛꯅ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯩꯕꯨ ꯋꯥꯡꯅ ꯐꯨꯅꯕꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯑꯁꯤ ꯇꯝꯕꯤꯔꯤꯕꯅꯤ ꯑꯗꯨ ꯅꯪꯅꯁꯨ ꯇꯝꯕꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯀꯟꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯕꯥꯅꯤ ꯈꯛꯀꯤ ꯊꯋꯥꯏ ꯀꯟꯗꯨꯅ ꯅꯪꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯩꯕꯨ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕ ꯑꯁꯤ ꯅꯪꯅ ꯇꯧꯍꯟꯗꯦ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯃꯤꯀꯤ ꯅꯁꯥ ꯈꯛꯀꯤ ꯑꯣꯏꯅ ꯈꯟꯕ ꯃꯤ ꯑꯣꯏꯌꯨ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯃꯌꯥꯝꯕꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯑꯩꯅ ꯏꯄꯥꯗ ꯋꯥꯁꯛꯈꯤꯗꯤ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯑꯋꯥꯕ ꯑꯃꯠꯇ ꯇꯥꯍꯜꯂꯣꯏ ꯍꯥꯏꯅ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯅꯦꯊꯟꯒꯤ ꯃꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯦꯟꯗ꯭ꯔꯤꯛꯀꯤ ꯃꯌꯥꯝꯕꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯐꯨꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯐꯨꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯅꯦꯊꯟꯒꯤ ꯒ꯭ꯔꯨꯞꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯗ꯭ꯔꯥꯒꯣꯟꯅ ꯁꯣꯛꯈꯤꯕ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤ ꯌꯥꯝꯅ ꯐꯒꯠꯂꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯝꯃꯤ ꯑꯅꯥꯕ ꯌꯥꯝꯅ ꯐꯔꯦ ꯉꯁꯤꯗꯤ ꯄꯥꯔꯇꯤ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯗ ꯍꯔꯥꯎꯕꯒꯤ ꯃꯣꯏ ꯃꯊꯛꯇ ꯃꯤꯂꯥ ꯊꯥꯗꯅ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯍꯟ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯃꯆꯤꯟ ꯊꯤꯒꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯅ ꯇꯥꯗꯕꯤꯗ ꯀꯔꯤꯝꯇ ꯈꯨꯝꯗꯕꯤꯗ ꯏꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯦꯛꯁꯟ ꯑꯁꯤ ꯀꯦꯟꯗ꯭ꯔꯤꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯈ꯭ꯔꯦ ꯉꯁꯥꯏ ꯗꯣꯛꯇꯔ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯟꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏ ꯑꯍꯜ ꯗꯣꯛꯇꯔꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯀꯦꯟꯗ꯭ꯔꯤꯛꯇ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯀ꯭ꯔꯦꯠ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯅꯪ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯗꯨꯅ ꯀꯦꯟꯗ꯭ꯔꯤꯛꯄꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯈꯔ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯍꯟ ꯑꯗꯨꯅ ꯉꯁꯥꯏ ꯗ꯭ꯔꯥꯒꯣꯟꯅ ꯁꯣꯛꯈꯤꯕ ꯑꯅꯥꯕ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯅꯥꯕꯗꯨꯒꯤ ꯃꯕꯨꯛꯇ ꯊꯥꯡ ꯑꯃ ꯊꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯗ ꯀꯦꯟꯗ꯭ꯔꯤꯛꯅ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯑꯍꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯥꯒꯣꯟꯕꯨ ꯐꯥꯕ ꯉꯝꯕꯒꯤ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯋꯥꯔ ꯃꯁꯛ ꯑꯃ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯑꯩ ꯎꯕ ꯉꯝꯃꯤ ꯇꯁꯦꯡꯅ ꯃꯁꯤ ꯃꯕꯨꯛ ꯑꯁꯤꯗ ꯗ꯭ꯔꯥꯒꯣꯟꯒꯤ ꯃꯆꯥ ꯑꯃ ꯍꯥꯞꯄꯤꯕꯅꯤ ꯃꯁꯤꯅ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯗ꯭ꯔꯥꯒꯣꯟ ꯑꯣꯟꯒꯗꯧꯔꯤꯕꯅꯤ ꯇꯁꯦꯡꯅ ꯃꯁꯤ ꯗ꯭ꯔꯥꯒꯣꯟ ꯑꯁꯤ ꯁꯟꯇꯣꯛꯏꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯅꯉꯣꯟꯗ ꯌꯥꯎꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯃ ꯎꯏ ꯃꯔꯝꯗꯤ ꯅꯪ ꯗ꯭ꯔꯥꯒꯣꯟ ꯍꯟꯇꯔ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯅꯦꯊꯟꯅ ꯀꯦꯟꯗ꯭ꯔꯤꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯍꯤꯡꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯑꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯉꯁꯥꯏ ꯑꯁꯣꯛꯄ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯍꯟ ꯑꯗꯨꯅ ꯂꯧꯊꯣꯛꯈꯤꯕ ꯃꯥꯒꯤ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯕꯨ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯅ ꯀꯟꯇꯦꯅꯔ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯆꯠꯅꯅꯕ ꯍꯥꯏꯅ ꯔꯦꯗꯤ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯈꯔ ꯇꯥꯔꯝꯃꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯃꯥꯅ ꯃꯥꯒꯤ ꯇꯦꯟꯖꯩ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯥꯅ ꯇꯦꯟꯖꯩ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯜꯂꯝꯃꯤ
mana madu sonbagaduda tenjai aduda lighting akhoi kari haini mai gumba power gumba yawbagi tata mai khugumba ama karak lami mangana ma thoklami aduga mana tenjai aduna aim tawduna lakliba makhoi de attack tawba ngasai marks upa kangun masak adu laklami aduda mana tenjai do amukna kapam mana kapa tenjai ama katangduna makhoi ahuma pula palami haibadi tenjai ama katangna makhoi ahum hat khirami adugi matungda makhoi meyam puna dragon hunter amagi mayumda laklami haiba mafam asida leiba hunter nupa asina haibadi dragon se kamaina handle tawgani aduga makhoi da kamaina fight tawgani haibase mana yamna fazana taami haibadi takpi tambi badugumba kaino amana da makhoi na masida lakpa matamda moina yamna ngakpamna mafam aduda kari mata leiramde kana su leiramde isik siktuna leiramde aduga makhoi na khara sum thiba matamda wall da kari gumba mayek ama yektuna leiba uram makhoi maratagi ne thani kangu amana hairami masigi mayek asidi senior dragon hunter gi magi mayek ni aina kuiraba lairik amada urami hare aduga somdana doctor aduna su kaigumba mayek khara mana che amada iduna ngasai gi yekliba mayek aduga chap manaba mak ama yek aduga ngasai ahan aduna kendrik ki mayambagi manata laklami aduga mana hairami aina kendrik ka su unare wari sana kare adubu nangna kendrik ta hairaba kendrik na mafam asida kari gi pora ibno habado aduda mayambaduna hairami aina hoji hadri matang jaba matamda haigani haina adubu tanja aduda kendrik su laktuna kendrik na mayambada hairami hanglami kari wano aigi matangda kari haigadobuno haidana aduda kendrik mayambana kendrik ta hairami akhoi gi imagi mamangda ibani gi marakta dragon hunter ama yaurami adubu mase aina te nangni aduna nangi manungda aduki matik power yawi nangna nangi power duna sana khingjadabani aduna nangmu mafam masida train tawbagi damakta porakpani hairami aduda magi manang nupaduna haire aina kan taw karamna ai dragon hunter oiba ngamdobono aidi yamna sonba yamna tawba ngamdaba misak amani hairami aduga mana yamna mathwai nuwaitna leirami adubu hairiba wasing asi ngasai ne thangi group tagi yawba magi mamanaba masama uyamna phaba nupa dusu tarame adu mana magi manakta laktuna hairame nangi manungda dragon gi hatpagi nangi talent power ama dragon hunter yawri haibase nangna sana khangjadre adubu matang jaba matamda nangna nasagi manungda yawriba power adu soitna khangba ngamgani haidana mabu hena power amu pibirame adugi matungda ne thangi krangu sing aduna khungang aduda mu hankhirami aduga kendrik amadi mahaki mayambana mafam aduda kendrik pu train tawnabagi damakta lehawe asumna kendrik nam mathang train tawbadagi masu tapna train tawbadagi hojik masu yamna han nagi phibabtagi yamna hegalaklami adugi matungda ahal nupa aduna su dragon bu phaba matamda kana gadaba technique kaya amasu takpirami adugi matungda ahan aduna kendrik bu magi kariguma yum amada puduna chatlami aduga mahana thang ama loktoklami aduga maduda hadi mala ama su pirami aduga hairami masi nangna season of masi nangna dragon hatpa matamda nangi mateng oigani haidana thang adu mongonda sinaramaga mafam adudagi ahaladu chatkhirami aduga som nakan amada nanga sai doctor aduna dragon macha ama mana hapaga thamba adu lauthoklaga maduda mana acid ama hijallami adugi matungda hairiba acid mahida mana mantra khara solaba matungda mana madubu thaklami adugi matungda mana thakaba matungda ma mafamduda gyan tadabida ma mafamduda taraga lei tanjaduda ngasai ne thangi kangu gi nupi du laklami adu mana masidi kai dorabano haidana payo le kanda nupa aduna mabu pharami aduga hairami hojik ai ase phattaba mi ma oira aigi manungda dragon gi sakti yawe hairami adugi matungda nupi aduna duda ngasai senior dragon hunter gi mantra da mana thengnarami haiba mantra si ngasai mangkhoi mayumda phangdaba aduni asibu doctor asina tumina hurandana porakhibani adugi matungna mana poche singa du puduna chelaklami haiba tanja asida doctor asi wanthaduna tahawi mana mika tholakpa matamda kariguma makhona ma tai haidana tholaklami tholaga mana mai thala yengba matamda dragon do magi mamangda leirami aduda mana dragon do da hairami ngasidagi aina nang ngase aigi power da aigi control da leigadabani hairami adugi matungda dragon aduna sauduna amuktang maya ka tholaga mabu amukta da sagirami aduga som site su kendrik amadi mahaki mayambana khungang aduda dragon attack tawba se urame adudagi makhoi enisu makhoi gi friends sing adu khungang aduda laikhibani na khungang da tamna selaklami aduga makhoi ni yengba matamdadi machai gi ahan nupa adusu yamna thina choklami hali dragon attack tawrokpadagi adudagi mana magi dragon do macha adu lauthoktuna ahan aduna sinarami hairami aduga masi khwaidagi sathiba dragon amani haidana hairami aduga mafam aduda sikhirami adugi matungda makhoi gi friend ngasai gi nupi adugi manakta amu ma adu hingamgini ma su soklamani haidana kendrik mayambana thirami aduda phangame adu matamda ma su khara soklami aduda nupi aduna dragon macha adu lauthokna ba hairami aduda
ꯀꯦꯟꯗ꯭ꯔꯤꯛꯀꯤ ꯃꯌꯥꯝꯕꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯄꯥꯝꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯦꯟꯗ꯭ꯔꯤꯛꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯦꯟꯗ꯭ꯔꯤꯛꯅ ꯍꯥꯏꯔꯝꯃꯤ ꯉꯥꯏꯈꯣ ꯏꯌꯥꯝꯕ ꯃꯉꯣꯟꯗ ꯗ꯭ꯔꯥꯒꯣꯟ ꯃꯆꯥꯁꯤ ꯌꯥꯎꯗꯦ ꯃꯔꯝꯗꯤ ꯃꯥꯁꯤ ꯐꯖꯅ ꯃꯩꯅ ꯆꯥꯛꯄ ꯑꯣꯏꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯥꯒꯣꯟ ꯃꯆꯥꯁꯤ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯩꯅ ꯐꯖꯅ ꯆꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯅꯦꯊꯟꯒꯤ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃꯗꯨꯁꯨ ꯂꯣꯏꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯈꯔ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ ꯑꯗꯨꯗ ꯃꯈꯣꯏ ꯒ꯭ꯔꯨꯞꯇꯒꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯅꯦꯊꯟꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯥꯒꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯁꯣꯛꯂꯦ ꯑꯗꯨꯒ ꯅꯦꯊꯟꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯅ ꯀꯟꯅ ꯑꯩꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯗꯒꯤ ꯃꯥꯏꯊꯤꯔꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯗ꯭ꯔꯥꯒꯣꯟ ꯍꯥꯠꯄꯒꯤ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯅꯪꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯃꯤ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯀꯟꯕ ꯑꯣꯏꯌꯨ ꯍꯥꯏꯔꯝꯃꯒ ꯃꯥ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯦ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯅꯦꯊꯟꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯝꯍꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯤꯛꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣꯏ ꯑꯩꯈꯣꯏꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯕꯨ ꯍꯥꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯍꯥꯏꯔꯤꯕ ꯄꯋꯥꯔ ꯂꯩꯕ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯗ꯭ꯔꯥꯒꯣꯟꯒꯤ ꯃꯈꯣꯡꯒꯨꯜ ꯑꯗꯨꯕꯨ ꯂꯤꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯝꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯅꯦꯊꯟꯒꯤ ꯀꯥꯡꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗ꯭ꯔꯥꯒꯣꯟꯒꯤ ꯃꯃꯤꯠ ꯃꯃꯥꯡꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯒꯗꯤ ꯃꯗꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯥ ꯀꯔꯤꯝꯇ ꯎꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯧꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯦꯝ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯖꯪꯒꯜꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯑꯦꯝ ꯇꯧꯗꯨꯅ ꯃꯣꯏꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯗ ꯇꯦꯟꯖꯩ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗ꯭ꯔꯥꯒꯣꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯂꯥꯛ ꯍꯩꯕ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯗ꯭ꯔꯥꯒꯣꯟ ꯑꯣꯏꯕꯅ ꯃꯥꯅ ꯇꯦꯟꯖꯩꯁꯤꯡ ꯑꯗꯨ ꯃꯉꯣꯟda ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯅꯦꯊꯟꯒꯤ ꯀꯥꯡꯕꯨ ꯅꯨꯄꯥ ꯑꯃꯅ ꯉꯁꯥꯏ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇꯒꯤ ꯃꯌꯨꯝꯗꯒꯤ ꯃꯥꯅ ꯇꯦꯕ꯭ꯂꯦꯠ ꯌꯥꯎꯕ ꯍꯤꯗꯥꯛ ꯖꯥꯗꯨ ꯑꯣꯏꯕ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯗ꯭ꯔꯥꯒꯣꯟꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯥꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯃꯇꯪ ꯇꯧꯗ꯭ꯔꯤꯉꯩꯗꯨꯗ ꯇꯟꯖꯥ ꯑꯗꯨꯒꯤ ꯂꯧꯗꯨꯅ ꯁꯣꯝꯗ ꯑꯦꯟꯗ꯭ꯔꯤꯛꯀꯤ ꯃꯌꯥꯝꯕꯗꯨ ꯂꯥꯛꯇꯨꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯗ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯗ꯭ꯔꯥꯒꯣꯟꯒꯤ ꯃꯈꯣꯡ ꯑꯃꯨꯛꯇꯪ ꯀꯥꯎꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯕꯗꯨ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯀꯩꯅꯣꯗ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯁꯥ ꯐꯕ ꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯗ ꯉꯥꯛꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯦꯟꯗ꯭ꯔꯤꯛꯇ ꯍꯥꯏꯔꯝꯃꯤ ꯃꯥꯕꯨ ꯆꯠꯈꯤꯅꯕ ꯑꯗꯨꯕꯨ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯥꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯦꯊꯟꯒꯤ ꯀꯥꯡꯕꯨꯒꯤ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯏ ꯑꯗꯨꯕꯨ ꯃꯗꯨꯗ ꯇꯟꯖꯥꯗꯨꯗ ꯀꯦꯟꯗ꯭ꯔꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯟꯗ꯭ꯔꯤꯛꯅ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯩ ꯈꯔ ꯃꯗꯨꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯗꯨꯅ ꯃꯥꯁꯨ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯗ꯭ꯔꯥꯒꯣꯟꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯥꯡꯅ ꯌꯥꯟꯅ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯗ꯭ꯔꯥꯒꯣꯟꯗꯁꯨ ꯁꯣꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯗ꯭ꯔꯥꯒꯣꯟꯗꯣ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯝꯃꯤ ꯑꯗꯨꯗ ꯀꯦꯟꯗ꯭ꯔꯤꯛꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯗ꯭ꯔꯥꯒꯣꯟ ꯑꯗꯨ ꯉꯁꯥꯏ ꯁꯣꯛꯄꯗꯒꯤ ꯐꯖꯅ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯃꯥꯁꯨ ꯆꯣꯡꯁꯟꯗꯨꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯗ ꯃꯥꯅ ꯆꯣꯡꯊꯔꯒ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯇꯠꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗ꯭ꯔꯥꯒꯣꯟꯗꯣ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯟ ꯑꯗꯨ ꯃꯥꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯅꯦꯊꯟꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯃꯥꯟꯅꯕ ꯃꯁꯥ ꯐꯕꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕꯗꯣ ꯅꯪꯅ ꯅꯪꯒꯤ ꯄꯋꯥꯔ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯅꯪꯅ ꯅꯁꯥꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯄꯋꯥꯔ ꯑꯗꯨ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯥꯅ ꯍꯧꯖꯤꯛ ꯄꯋꯥꯔ ꯑꯁꯤ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯗ꯭ꯔꯥꯒꯣꯟꯒꯤ ꯍꯟꯇꯔ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯃꯪꯗ ꯍꯥꯏꯈꯤꯕ ꯑꯗꯨꯁꯨ ꯆꯨꯝꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯗ꯭ꯔꯥꯒꯣꯟ ꯃꯌꯥꯝ ꯑꯁꯤ ꯃꯊꯪ ꯍꯥꯠꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯛꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯠꯇꯨꯅ ꯃꯥꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯊꯨꯡꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯈꯤꯔꯝꯃꯤ ꯊꯦꯡꯛ ꯌꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯅ ꯃꯌꯥꯝꯗ ꯅꯣꯡꯂꯨꯛꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ